legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibibra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marul kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro Kudong chaba si mangan bigano ngasi mag-contact tawbirau terms and conditions apply. Good afternoon, ELITETV ki test of cartoon ki mahaw ming tabirip sa ahamtara. Muchari mro nga sim fala phonga pausi sing cartoon sing da cartoonist sing da kari phongdong ni ba kari khalan ni ba aduga wakhal kari phongdong ni ba hai phom tu nei ne bagi tanja aduni lokjagadoi se maduda kitang elaborate toroga inda thamjaba duni an badi lokhat sage sanga express ki onthok pani da haibsta onthok pani da sin se yem view khoi uri basi khoi hui ani ka wari sana bani haji leiba picture si yem view da ule basi Haziki BBS ki sidi am mana koi any cartoon jel ko matam da koi sanga sidam sai tharaga madu da moina nganghal laga praja sin ngang bangam da phom sing sidam phongan ba sanga sin naga khalan ba yam nam taw buduni mayam nam hen khangbiri duni da mais photo isi koi haziki irang sida mayam ama koi yum mai chak khiba lanjin na gyo mayam adu lanjin na badal le hoba hui sing na kari khalli moi kana ying bigani nang bakang budi pura ka chakhi jawi nang hodu bakang budi dum hui se dum hundu ma ka chakhi ba adu da adu gi koi awa badu cartoon ni sina urak patuni mana hai hui amasina haire hawdong ni amana hawdong oidoi ni amana hui ni akpi gani amasina hawdong ni amana hui ni ada hawdong sina haire aidi kuire chara henba yumbuna yum mai chak padagi chen khiba numitu dagi ngasi phawba chafak da hum khangna leire ena ya waba hawdong sina wari libani aidi mayam hundo piramba hui am so hawdong si amna miyoy bani du na chana torga jokcha bani adubu hadaki irang sida nakan ani makta hundo amaga chatkhiba mokoi awab saktam dunia da huisina haire ai suni yumbu lakadra khandana ngairakpani thajadre thani hokre kawge khalli kawbangam khangbada ware hadana asai huisina su yamna emotional oina wari sanabudre adu hajikse adum sanga singsi khoi loina rak matam da am kunya loina rakpani na khoi imung manung duna loina ba imung manung ki mi bidong loina ba phamung da tumin na ba chamin na ba thakmin na ba koi ba chamin na ba mayam se dum mayam unari dunia dum anova fashion oina su aduga sanga bu nungsibo oina su mayam se loina bi bani aduna handaki irang sida tha mani mya si khoi yumbu chen giba yumai tharak pani na thawai hinna ba chat khiba mayam duna jik sanga gi film si kamaina leirigi haisi haji cartoonist BVS na mane wakhanda lakpu dunia duna moi su achu issue mani sanga sing su moi gi yumbu sing luna chana to biramba madu urak thani pharak da warakpa adugi film duni to mathang da leiri sina khoi puna phom gi baloi have duni baloi st lei si khoi matai manau amana khoi chak thong gi mongni hui am su leire amasina khaba pai mapuroi sina adada man haise moi double engine hai dudi kadai chakre double engine hai chi gino ka da khoi BJP ne hek claim to buduni BJP ke lengak se double engine lengak ni hai ne hek claim to buduni adai man hangi hajile film sida BJP ke lengak che kai chakra gena atuan tuan mayam na hai double engine se mamang na mapan ba maning na mapan ba ani chinghai na ga leirabra hai bi film si mayam tuan ba khoi phongdu ko mayam su lei aduna haji ori film se da Manipur ki film thani hajil phajil abasida khoi karimta Santi propagam daba mihan pun lep taba ngarang suma pensi ba adik aso open mayam yaw ba
सेंटर की लापसिंगसु अदुम तुमिना येंगा लेबा असिदा प्रजासिंग यामना वारौजबगी मवोंगदुनि द खबर पारगा हाइजे मोय डबल इंजन हाइदुदि कदाइ चटख्रेना अनस्टेदा प्रजासिंग द फिल तौ मैमदु कार्टून सिना पुथोकांदा मैमना खंगनबगी यामना फजबा अदुम कार्टून ने थमजगे मथंग द लेसिना खोय होइलन पाउगी अस लोइरे हाइबदुनि द पीरिबसि खोय निमित थोए मखादा उ यानबगी ममी तारे अदस्तेदा खोयगी लौमी ओइबे याय नत्रगा एमएलए ओइबे याय तुपी उपनिना तुपी उपगदि खोय एमएलए मंत्री ने लौजबदुनि अदमाने नोंग तादरे न मान लावदुनि साबना तौदना अदेदा निमिसना खुमकपने याम वाटलियदना अनस्तेदा उरिबसि उवा मयाम यांतखिबा मसिना मरम वरकांदा जे अइंग साद ओनरकपा मसि थिंगनबा हायदना मणिपुर की चीफ मिनिस्टर एन बिरेना खोगी उमंग कन्नबा होनरकपा फॉरेस्ट कन्नबा होनरकपा अदुगा लमदमसिदा मयाय काबनि सादिग मायोक तगी ngakthoknaba khoi popi thaba thingnaba honarakpa maduna achauba factor am orakpa midnight ta crorepati oirama mayam du oiba phangaktaba masidagi mathang la akanda tungan ba agenda amadagi hoji semo separate administration la ibu pham sini aduna swai sidani yamna correlated oiba uwa mayam yanthakkiba maruda yanthakkiba aduna khoi ising phatana taba ngamaktaba sumagi awabasi praja singda hoji kanna thengnariba ufamni adani nongmagi sabagi chang hengalaiba haji june july si nong ju thani june ki tang 35 changre haji boka nong phajana trati awna haji low singu bagi thau pai gadaba mayam asuni leisi ana swai sida oreba film si munna khanna ba yaba okhalon thon ba adumba cartoon ne thamjage mathang dele risina khoi ichel express ki naire he habduni naire have sida khoi lekai gi mayama khoi elected sida memorandum people lakpune mata haire khoi lekai gi oiba memorandum amta thamlam gena adada sai gi mla adaga mantri ujina haire na khoi na engonda piraga gi doruni hauji ai sunna khoi ga manarabadina kaimta powerless oiraba kaimta ngamdraba aduna manipur ha ji achauba issue ni khoi gi hangri 355 Indian Constitution article 355 chana dabra amuk chanai haiba amuk chana di haiba si achauba aduga koi BJP ki national spokesperson na koi Samyet Patra na BJP ki office pangthok biba irang chi hawlakpagi da pangthok biba press conference da koi 355 si chanai haina pangthok khibni aduga amorom da mukhaleraga chief minister na madi Kuldeep Singh na 355 chana deba tawbudi amta haji yengo security advisor oraga mana loina chatharaga leiribaduni mayam na khangai duni Manipur si karamba mayom da tawudage center da gi lakpa rapid action force mayam ma koi ngakpi senbigadara hairaga koi news sikonda bip yomba dukana mai thana horamba aduga hana moi koi dana mairang ko lola bungda saurini haidana nabida thamba gari mayam loi thugaiba migi yumda nunglang janba madu karamba discipline haiba maduda chenari budi mayam aduga anikak suspend toraga toki ada mamangi rapid action force ki toramba su koi suspend toraga toki baduni koi na dum ugi baduni moi ahum chenaba sai da di lei bishom sidani aduna sai sida koi MLA mantri singh ki power lai trabra haibagi wahang du achaw wahang magana hangba cartoon ne thamjage mathang dalai sina koi People's Chronicle gini People's Chronicle ki Thursday theater is na Thursday theater is ole sida moi ma'am koi khajik like minded political party ma'am punsilak pagi aban aduga koi even se koi Delhi da chalaga prime minister utang ngarang chachiba ma'am su leire adu yumpham moraka dani mon highlight now we will not move together now we will move together akoi punna chaminarani our infighting koi manunggi ba infighting is over manunggi ba koi yanadaba kari le ma'am do over loire we will execute unitedly akona punna changhinminaba mathau tare na achoba message ma pibani hauji leriba issue sida koi toan ba narco terrorist mayam abana koi paba khulai fai ba sophisticated way barakanda koi villages samjaba village singa no caption ba ngai tana hoba yom mai thaba madu control ngakthuna bo hana bada koi gi volunteer village volunteer mayam ma siba koi thengnari biduni church manung da bo halame haidana lei biduni sai sida mayam toan dang ba political gi adum ba khenaba okalon do thamdana amato ina changkhinaba mata oide haiba aduma paujel pe ba cartoon now we will move together koi puna chaminagadabani our infighting is over koi manunggi ba another du di loire we will execute unitedly koi thabak se koi punna changkhinminaraga pangthokadabani haiba phumsi thamba yamna wahan thok leiba cartoon ina thamjage ana koi test of cartoon nimi khudingi akoi gi namiyungba matung pung amada live aduga pung mari tana koi repeat telecast hoina mayam sandok jabani ngasidagi yengusi yobu khangbiranguni aduna koi nimi khudingi pung amada live ina sandok jagani aduga pung mari dana repeat telecast hoina sandok jagani mayamna any feedback session pibiro mayamna haibira pu khuding bakta koi feedback session mayam do thabuk to thoknaba matam khudimata ELITETV na sem sanu lejai hai phom thamjaraga ngasigidi kaidana be thangjeri pinebirasi
legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibibra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marol kidamak contact tawbirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangay Pro Kudong chaba si mangan bigano ngasi mag-contact tawbirau terms and conditions apply.